Matamgi Manipuri Wari channel asibu tabiriba kwai pumnamakbu taramna ukjari. Ngasi sumhausago The Love Curse tara suba tangkak amok buduna lakjari. Mayam punna taminarasi. Dusalam pamongduda pamduna kapli majina kana themli. Beram lao da nangbo chak thoklurase. Charoi amta chaningde. Baba hoy ka kahoina ne pakhatana nangbo nungsibai khara ngangbodabu nangna saudubu kaino. Mohidi ngana thirakpaga dauke. Aina kaya wagidi mohidi khangde de. Nong maraktuda kaya wana leli khangbra ba. Tawrsi ngone. Aduk launa di noidi ka dau chatlino ba. Adumaina tawmidi kanana khangge. Yare lao chak samda chathor lao haiba. Chaningde. Karan tangnuko sasala. Tanjatuda Dipaki call lakpaday any balcony da thok tuna paikhatli. Kamay tawrage? Layrami. Kamay na. Police tawraga ne angang duki phone gi location track tawraga phangi. Ngasay no ngalam dai da burai ni. Maphamdadi kaidawi chalino chengi tawramnira. Joselana tamba pau khudingmak enina Dipak taloina tamli wari do tarba matung Dipak sorasang mamhandorok laga makha tarakli. Anthokna wana ne namnida. Andogi haujikana ka fauri chak chawga yande. Kai gengang duda mayam jangdana ngangjan biriba. Bang hoina pakhatpagi khara ngangore. Anduda ngana thibi bade langtana haiduna mana hena dum saujula ini. Moi hal khaidi kai hairake. Angang animakdo masa masa yanandana jengga da woramnadi ahinga masulek labanina makoina puja khron haibani. Aduda makoi mari leina banate koi budget pada adumain tawbani na haibadai imungani yanaraga dongan punare. Oh, adumai yanaradi phare. Aidi na naunu pina han khradi na khalore. Wari diba. Ado akoina kamai tawse haiba. Kahiba. Ahal tharage haiba. Ngai khoda thabak ama tawkige. Dasu PG gam ta tawkho. Aidi yum palaga tawani. Nang handak chahi se master lawyer ni dana. Bed amuk tawkini haidai. Amok MA tawkiki hairaklani. Adu kadawrage. Akhoi da leiraga tawbadi kadawba. Talle. Ado ahal hanan thajalaklage. Kaigino dayamna thujila isiba. Dipak ngahang tamna leiraga tapna hairakle. Abema abong haiba wa malai. Mana hinglingaida aigi luhongbo uba phangdraso isu nupi tudi masak khangawge haiba. Aduda aina luhongbodi tapna honglaso handak jahi sigi manungda imani gi waroi pot pubuda pam. Abong na penjana ba. Ayam ta tanaraki ge. Nangonda ina force tawbodi na deko. Abema aigi sa request ni. Hoy ba ado handak se bawang se mathaka na sari. Tha mani leiranga ndom cha tawraga tapna hawdo halage. Kaidobo yawrage haisa. Handak aikoi gi jewelry brands anong mahangdokpagi building saba hawbada thawak khara chili. Oh, nangna phana makhalo ko. Aisa thabak jana maloi salukige. Aisa ngam ta themu kige. Hoi thamo. Phajana thembiu. Ngang cheidana ga tawiranu ko. Ohai me. Somnana Thanel mama majado Oscar hoi dalagli. Oscar gi mapa Rajesti office set kre. Thanel mama maja Oscar mama maja puna phamdana wari sari. Bimolana. Karino mi bunga nangna tawidobo. Mi gi majanu bidobo lab khrabalam da puraga chaluri do karigino. Thokriba thaudokdo ahalaman puna khangnarabatuda Bimolana maram chadana adumna mu hanglakpatudadi Oscar do khumlaktre Bimolana mu makha tarakli. Naujadi ngarang ikaibana jagam da chaw haiba yade ne. Nupi duna yadraso tumin lera lurarduda nangna muk chingnaga pothokibadudadi nanaw nupadi migi mamangdadi kayadi thina chobleda. Ahal na ngangpada lembo idaba waduda majagi hakan changduna ngangliba waduda Oscar mama machado pakhoma mata pirakti. Thanel su mama gi wadu da yauselakli mayamba ni haibagi bebar karisu thamde. Aibu ikaiba piramnaga khudong jaba lauduna nupido athaba mafamduda puraga chelage dawi natro. Adudaidi nupiduna yaktaba oramni ne. Oscar ngasaindagi wa ngangdana lerambado manaw nupana usitana nganglakpadudadi leiba ngamlakdre. Hey, wada doi dele foro. Makha tarakladi kaya nungai roi. Chumbu chumdroi na haise khudong jaba lawba phangdaba natro sauningmiro. Oscar berbab jangsanduna Thanel gi color do tapai khalaga hairai. Nangba mathong maram khangdo mi wan braise. Nangna mi gi majado kayam thini kaiba nang hale do khangbro.
ꯅꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯦꯝꯖꯗꯕ ꯃꯌꯥꯝꯗꯨꯅꯅꯦ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯌꯥꯕ꯭ꯔꯣ? ꯊꯃꯣꯏꯁꯤꯡꯅ ꯅꯨꯡꯁꯤꯔꯗꯤ ꯃꯁꯥꯗ ꯈꯛꯇ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯐꯤल्मꯗ ꯀꯩꯗ ꯄꯪꯇꯧ ꯇꯧꯕꯒꯤ ꯃꯇꯧꯗꯣ ꯍꯦꯛꯇ ꯇꯝꯕ ꯌꯥꯕ꯭ꯔꯣ? ꯅꯨꯄꯤꯗꯣ ꯃꯁꯥꯒꯤ ꯏꯖꯠ ꯂꯩꯇꯕ꯭ꯔꯣ? ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯅꯪꯅ ꯌꯣꯜꯂꯤꯗꯣ? ꯑꯅꯤꯗꯣ ꯐꯤꯡꯒꯠꯅꯔꯛꯄꯗꯨꯗ ꯃꯃꯥ ꯑꯅꯤꯅ ꯈꯥꯝꯗꯣꯛꯂꯤ꯫ ꯑꯣꯁꯀꯥꯔꯗꯤ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯊꯥꯅꯦꯜꯗ ꯍꯥꯏꯔꯛꯂꯤ, ꯅꯥꯎꯆꯥ, ꯅꯌꯥꯝꯕꯁꯦ ꯉꯁꯥꯏꯗꯩ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯕꯤꯕꯩ ꯁꯥꯎꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯈꯥ ꯊꯥꯕ ꯑꯣꯏꯕꯒꯤ ꯄꯨꯂꯞ ꯅꯪꯉꯣꯟꯗ ꯍꯩꯊꯔꯛꯂꯤꯅꯤ꯫ ꯃꯔꯝ ꯆꯠꯇꯨꯗ ꯉꯥꯡꯂꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯌꯥꯕ꯭ꯔꯣ? ꯍꯥꯏ, ꯅꯪꯅ ꯉꯥꯡꯅꯤꯅꯦ, ꯈꯔ ꯍꯜꯂꯨ ꯀꯩꯗꯧꯒꯦ? ꯊꯥꯅꯦꯜꯁꯨ ꯁꯥꯎꯅ ꯋꯥ ꯉꯥꯡꯗꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ, ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗꯤ ꯁꯥꯎꯗ꯭ꯔꯥ? ꯀꯩ ꯍꯥꯏꯔꯦ ꯏꯕꯦꯝꯃ? ꯁꯥꯎꯗꯦꯗ ꯏꯆꯦ, ꯌꯥꯝ ꯈꯪꯒꯣꯜ ꯇꯥꯕ ꯏꯃꯨꯡꯅꯤ꯫ ꯑꯩꯗꯤ ꯀꯩ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯇꯅ ꯃꯆꯥꯅꯨꯄꯤꯗꯣ ꯅꯣꯡꯃꯁꯨ ꯂꯦꯜꯂꯕꯅꯤꯅ ꯏꯃꯧ ꯑꯣꯏꯅ ꯄꯨꯖꯈ꯭ꯔꯒꯦꯅ ꯍꯥꯟꯅ ꯍꯥꯏꯔꯨꯔꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯀꯩ ꯍꯥꯏꯔꯛꯂꯤꯕ? ꯑꯉꯥꯡꯁꯤꯡꯅꯅꯦ ꯆꯦꯟꯕ ꯆꯣꯡꯕ ꯅꯠꯇꯦ ꯍꯥꯏꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯆꯥꯗꯣ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯦ꯫ ꯑꯩꯅꯦ ꯃꯊꯥꯒ ꯄꯨꯡꯏꯪ ꯏꯪꯉꯤꯅꯦ ꯏꯆꯦ꯫ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯊꯤꯔꯒ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯂꯩꯇꯥꯔꯝꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯤꯅꯦ ꯃꯤ ꯃꯌꯥꯝꯁꯦ ꯁꯤꯡꯅꯔꯕꯅꯤ꯫ ꯅꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯝ ꯄꯨꯈ꯭ꯔꯣ ꯍꯥꯏꯔꯛꯂꯗꯧꯅꯤ꯫ ꯑꯗꯨꯒꯨꯝꯕꯗ ꯀꯌꯥꯝ ꯃꯤꯇꯥꯕ ꯏꯃꯨꯡ ꯑꯣꯏꯔꯝꯂꯣꯏꯗ꯫ ꯌꯥꯝ ꯆꯝꯃꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯣ꯫ ꯇꯝꯐꯥ ꯖꯨꯋꯦꯂꯔꯤꯒꯤ ꯃꯄꯨ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯃꯄꯥꯗꯣ꯫ ꯑꯣ, ꯑꯗꯨꯅꯗꯤ ꯃꯆꯥꯗꯣ ꯀꯥꯏꯗꯒꯤ ꯇꯖꯣꯞ ꯄꯤꯊꯣꯔꯛꯂꯅꯤ ꯍꯥꯏꯒꯦ? ꯑꯩꯁꯨ ꯄꯥꯝꯖꯗꯦꯗ ꯏꯆꯦ, ꯄꯩꯁా ꯄꯥꯏꯕ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕ ꯏꯃꯨꯡꯗꯒꯤ ꯏꯃꯧ ꯑꯣꯏꯕꯗꯤ꯫ ꯍꯣꯏꯗ, ꯊꯥꯛ ꯈꯔ ꯃꯥꯟꯅꯕꯗꯩ ꯂꯧꯕꯅ ꯐꯩ, ꯅꯠꯇ꯭ꯔꯗꯤ ꯎꯁꯤꯠ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯦꯜ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯤꯗꯤ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯗꯦ, ꯅꯥꯄꯜ ꯀꯥꯗꯦ꯫ ꯌꯥꯝ ꯆꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯍꯤꯡꯅꯩ꯫ ꯑꯗꯨꯒꯨꯝꯕ ꯏꯃꯧ ꯑꯣꯏꯅ ꯐꯪꯕ ꯑꯣꯏꯖꯒꯦ꯫ ꯈꯪꯍꯧꯗꯅ ꯁꯦꯟ ꯄꯥꯏꯈꯠꯂꯛꯄ ꯃꯤꯁꯤꯅꯤ ꯃꯤ ꯎꯗ꯭ꯔꯤꯁꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯣ ꯅꯥꯆꯦꯛꯅꯒ ꯌꯩꯗꯨꯅ ꯉꯥꯡꯅꯔꯤ꯫ ꯕꯤꯃꯣꯂꯥꯅ, ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯆꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯨꯕ ꯇꯥꯔꯦ꯫ ꯏꯆꯥꯅ ꯑꯗꯨꯛ ꯄꯥꯝꯖꯔꯗꯨꯕꯣ ꯌꯥꯁꯨ ꯌꯥꯔꯛꯀꯅꯤꯗ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯄꯪꯅꯣꯞ ꯅꯣꯞꯇꯕꯅꯤꯅ꯫ ꯊꯥꯅꯦꯜꯁꯦ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯂꯥꯟꯗ꯭ꯔꯤ, ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯔꯣ ꯏꯆꯦ? ꯀꯣꯟꯅ ꯍꯣꯡꯂꯁꯨ ꯔꯤꯖꯔꯚ ꯇꯧꯔꯒ ꯊꯝꯍꯧꯕꯅ ꯐꯩꯗꯅ꯫ ꯆꯠꯂꯒꯦ ꯑꯩꯁꯨ꯫ ꯍꯣꯏ, ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯁꯤꯗꯤ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ ꯏꯆꯦ꯫ ꯕꯤꯃꯣꯂꯥꯗꯣ ꯋꯥ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯊꯣꯏꯅꯨꯗꯤ ꯕꯤꯃꯣꯂꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯁ꯭ꯇꯦꯐꯦꯟꯁꯨ ꯆꯪꯂꯛꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯃꯃꯥ? ꯃꯆꯧꯕꯤꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯊꯣꯛꯀꯦ? ꯃꯃꯥꯁꯨ ꯁꯤꯗ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯃꯥꯜꯂꯤꯀꯣ? ꯍꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤꯗ꯫ ꯁ꯭ꯇꯦꯐꯦꯟꯁꯨ ꯅꯣꯛꯂꯒ ꯑꯣꯁꯀꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯑꯣꯁꯀꯥꯔꯗꯤ ꯃꯥꯏꯊꯣꯡꯗꯣ ꯏꯁꯥꯎ ꯁꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯩꯅꯣ, ꯃꯄꯥꯟꯗ ꯃꯤꯅ ꯂꯣꯏꯅ ꯅꯣꯛꯅꯍꯧꯔꯤ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯁꯥꯎꯔꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯑꯣꯁꯀꯥꯔ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯕꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ, ꯐꯣꯟ ꯑꯝꯇ ꯄꯤꯔꯣ, ꯑꯩꯒꯤ ꯐꯣꯟꯁꯦ ꯅꯪ ꯄꯨꯔꯒ ꯑꯝꯇ ꯁꯦꯝꯍꯜꯂꯣ꯫ ꯁ꯭ꯇꯦꯐꯦꯟ ꯐꯣꯟꯗ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯤ꯫ ꯑꯣꯁꯀꯥꯔꯅ ꯐꯜ ꯂꯧꯔꯒ ꯗꯨꯁꯤꯂꯥꯒꯤꯗ ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯜꯂꯤ꯫ ꯃꯆꯥ, ꯑꯩ ꯑꯣꯁꯀꯥꯔꯅꯤ, ꯅꯪ ꯅꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯆꯩꯕ꯭ꯔꯣ? ꯇꯦꯛꯁꯁꯤꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯗꯨꯁꯤꯂꯥ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯑꯣꯁꯀꯥꯔꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯁꯠ ꯄꯥꯏꯈꯠꯇꯨꯅ, ꯃꯆꯥ, ꯄꯥꯕꯨꯡ ꯍꯣꯏꯅ ꯆꯩꯕ꯭ꯔꯥ? ꯆꯩ, ꯃꯣꯏ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯕꯗꯨꯕꯣ꯫ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯒꯦꯗꯣ ꯃꯣꯏ ꯈꯪꯕ꯭ꯔꯥꯕ? ꯃꯤꯅ ꯋꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯆꯩꯁꯤꯜꯂꯛꯏꯅꯤ꯫ ꯗꯨꯁꯤꯂꯥꯗꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯞꯇꯨꯅ ꯑꯣꯁꯀꯥꯔꯗ ꯄꯥꯎꯒ ꯇꯝꯖꯔꯤ꯫ ꯗꯨꯁꯤꯂꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯣꯁꯀꯥꯔꯗꯤ ꯊꯃꯣꯏꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ꯫ ꯗꯨꯁꯤꯂꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯥꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯃꯄꯤꯔꯥ ꯆꯦꯜꯂꯛꯂꯤ꯫ ꯀꯞꯀꯅꯨ, ꯑꯩꯁꯨ ꯆꯩꯔꯤꯅꯤ, ꯆꯞ ꯃꯥꯟꯅꯩꯌꯦ꯫ ꯑꯍꯜꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯉꯔꯥꯡ ꯏꯕꯥꯅꯤꯅ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯋꯥ ꯑꯣꯏꯅ ꯇꯝꯕꯗ ꯂꯥꯏꯕꯅꯤ, ꯃꯣꯏꯅꯗꯤ ꯀꯩꯁꯨ ꯈꯪꯕꯤꯗꯦ꯫ ꯇꯣꯛꯑꯁꯦ ꯌꯥꯔꯦꯁꯦ, ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯩ ꯉꯁꯥꯏꯗꯩ ꯅꯪꯉꯣꯟꯗ ꯄꯥꯎ ꯇꯝꯅꯤꯡꯕꯅꯤ, ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯆꯥꯛꯇꯨꯗꯤ ꯆꯥꯊꯣꯛꯑꯣ, ꯄꯨꯡꯁꯨ ꯊꯦꯡꯉꯦ, ꯑꯩꯁꯨ ꯆꯥꯔꯤ ꯉꯁꯥꯏꯅ꯫ ꯆꯥꯕꯤꯔꯣꯏꯌꯦ, ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ꯫ ꯃꯆꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯆꯥꯊꯣꯛꯑꯣ ꯍꯥꯏꯕ꯫ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯗꯤ ꯑꯩ ꯍꯣꯁꯇꯦꯜꯗ ꯊꯝꯕꯗꯤ ꯁꯥꯏ꯫ ꯑꯗꯨꯗꯤ ꯅꯪ ꯇꯨꯏꯁꯟ ꯂꯥꯛꯂꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯑꯔꯣꯏ꯫ ꯍꯣꯁꯇꯦꯜ ꯂꯩꯔꯗꯤ ꯐꯣꯟꯁꯨ ꯄꯥꯏꯔꯔꯣꯏ꯫ ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯗꯕꯅꯤꯅ ꯎꯅꯕ ꯐꯪꯉꯔꯣꯏꯀꯣ? ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯑꯣꯁꯀꯥꯔ ꯃꯄꯤ ꯁꯤꯡꯊꯥꯔꯛꯂꯤ꯫ ꯍꯌꯦꯡꯋꯥꯏ ꯊꯦꯡꯅꯕꯗ ꯀꯧꯅꯁꯤꯀꯣ? ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯒꯗ꯭ꯔꯅꯦ? ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯩꯕꯨ ꯃꯦꯃꯣꯔꯤ ꯃꯥꯡꯕꯤꯗꯧꯅ? ꯑꯣꯁꯀꯥꯔ ꯇꯞꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥ, ꯅꯪꯅ ꯍꯣꯁꯇꯦꯜ ꯆꯪꯗ꯭ꯔꯤꯕ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯁꯦ, ꯌꯥꯕ꯭ꯔꯥ? ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯀꯩꯗꯧꯔꯒꯦ? ꯅꯪ ꯅꯥꯔꯕꯣ? ꯅꯈꯣꯟꯒꯗꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯄꯥꯎꯈꯨꯝꯗꯨꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯗꯨꯁꯤꯂꯥꯒꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯤ꯫ ꯉꯔꯥꯡ ꯅꯪꯅ ꯈꯔ ꯍꯦꯟꯅ ꯏꯪꯈ꯭ꯔꯦ,
ꯑꯗꯨꯅꯅꯦ ꯅꯥꯔꯤꯗꯣ ꯍꯤꯗꯥꯛ ꯆꯥꯁꯤꯜꯂꯒ ꯐꯖꯅ ꯄꯣꯊꯥꯔꯣ ꯑꯣꯁꯀꯥꯔ ꯗꯨꯁꯤꯂꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯃꯄꯤ ꯁꯤꯡꯊꯔꯒ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ ꯁ꯭ꯇꯤꯐꯦꯟꯗꯤ ꯑꯣꯁꯀꯥꯔꯒꯤ ꯃꯇꯧꯗꯨꯗ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯌꯦꯡꯂꯤ ꯑꯣꯁꯀꯥꯔꯅ ꯊꯋꯥꯏ ꯋꯥꯔꯤꯉꯩꯗꯨꯗ ꯁ꯭ꯇꯤꯐꯦꯟꯅ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯂꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯃꯑꯣꯡꯒꯗꯤ ꯅꯨꯡꯁꯤꯅꯅ ꯆꯦꯜꯂꯨꯔꯒ ꯃꯌꯥꯝ ꯆꯪꯗꯅ ꯀꯥꯏꯅꯍꯟꯕꯒ ꯃꯥꯜꯂꯤ ꯑꯣꯁꯀꯥꯔ ꯈꯨꯝꯂꯛꯇꯦ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯔꯤ ꯁ꯭ꯇꯤꯐꯦꯟꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯑꯣꯁꯀꯥꯔ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯤ ꯃꯆꯥꯗꯣ ꯇꯨꯏꯁꯟꯁꯨ ꯂꯥꯛꯂꯔꯣꯏ ꯍꯥꯏ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯅꯤꯗ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯎꯕ ꯐꯪꯂꯔꯣꯏ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯕꯣ ꯉꯔꯥꯡ ꯑꯍꯤꯡ ꯂꯛꯃꯤꯟꯅꯔꯨꯕꯗꯩ ꯑꯣꯁꯀꯥꯔ ꯁ꯭ꯇꯤꯐꯦꯟꯅ ꯀꯥꯔꯟ ꯉꯥꯡꯂꯤꯕꯗꯣ ꯉꯁꯤꯗꯤ ꯆꯩꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯤꯔꯛꯂꯤ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯣꯡꯃꯈꯛ ꯎꯍꯧꯗꯕꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯕꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯍꯧꯗꯦ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯐꯪꯂꯔꯣই ꯑꯩ ꯌꯥꯝ ꯋꯥꯅꯤ ꯅꯥꯎꯕ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯜꯁꯤꯅ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯣꯁꯀꯥꯔ ꯀꯞꯂꯗꯨꯅ ꯁ꯭ꯇꯤꯐꯦꯟꯅ ꯀꯣꯟꯁꯤꯜꯂꯛꯂꯤ ꯁ꯭ꯇꯤꯐꯦꯟꯅ ꯑꯣꯁꯀꯥꯔꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯃꯥꯅꯁꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯅꯥꯒꯟꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯔꯦꯕꯦꯀꯥ ꯗꯨꯁꯤꯂꯥ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯗꯨꯁꯤꯂꯥꯒꯤ ꯔꯨꯝꯗ ꯋꯥꯊꯤ ꯁꯨꯔꯤ ꯅꯕꯥꯅꯤꯒꯤ ꯃꯑꯣꯡꯗꯨꯗꯤ ꯄꯨꯔꯥ ꯆꯦꯟꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯕ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯕꯨ ꯆꯦꯜꯂꯨꯔꯕꯣ ꯆꯦꯟꯕꯒꯤ ꯃꯑꯣꯡ ꯌꯥꯝ ꯈꯪꯉꯤꯗꯨꯕꯣ ꯆꯦꯟꯗꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨꯕꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯊꯋꯥꯏꯒ ꯋꯥꯅ ꯊꯤꯔꯤ ꯑꯗꯨꯒ ꯅꯣꯏꯅ ꯁꯣꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯃꯤꯟꯅꯗꯅꯒ ꯂꯩꯔꯤꯅꯦꯕ ꯑꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯂꯤꯔꯤ ꯋꯥꯔꯤꯁꯦ ꯅꯪ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯈꯟꯕ꯭ꯔꯥ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯣꯁꯀꯥꯔꯗꯣ ꯅꯪ ꯅꯨꯡꯁꯤꯔꯝꯗꯧ ꯃꯥꯜꯂꯤꯗ ꯋꯥꯈꯜꯗꯣ ꯈꯔ ꯆꯝꯅ ꯈꯜꯂꯣ ꯀꯩꯗꯧꯒꯦ ꯅꯀꯣꯛꯇꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯉꯥꯛꯇ ꯈꯜꯂꯒ ꯂꯩꯔꯅꯣ ꯍꯣꯏꯗꯍꯦ ꯁꯤꯒꯨꯝꯕꯩ ꯃꯇꯥꯡꯗꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯈꯔ ꯈꯪꯒꯜꯂꯤ ꯋꯥꯊꯤ ꯉꯥꯛꯇ ꯈꯜꯂꯤꯉꯩꯗꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯅꯌꯨꯝꯗ ꯆꯠꯂꯒ ꯀꯔꯤ ꯇꯧ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯑꯣꯏꯅ ꯂꯩꯌꯣ ꯍꯥꯏꯕꯅꯦ ꯑꯩꯁꯦ ꯑꯗꯨ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯧꯑꯣ ꯍꯥꯏꯕ ꯄꯨꯂꯞ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯏꯊꯟꯗ ꯂꯩꯕ ꯇꯜꯂꯦꯕ ꯅꯊꯟꯗ ꯂꯩꯗꯧꯁꯨ ꯅꯠꯇꯕꯗꯨꯕꯣ ꯃꯤ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯕꯗꯨꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯒ ꯂꯩꯅꯕ ꯇꯜꯂꯦ ꯅꯪꯒ ꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒꯦ ꯌꯦꯡꯒꯦ ꯌꯦꯡꯕ ꯅꯠꯇꯦꯃꯦ ꯌꯥꯅꯕ ꯍꯥꯏꯗꯧꯅꯦꯃꯦ ꯑꯁ ꯑꯩꯅ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯗꯤ ꯏꯋꯥꯗꯤ ꯋꯥꯍꯧꯔꯅꯤꯗꯣ ꯇꯥꯅꯤꯡꯗꯦꯍꯦ 12 ꯁꯥꯅ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯥꯗꯣꯛꯈꯣ ꯅꯋꯥꯒꯗꯣ ꯑꯝꯇ ꯅꯤꯡꯁꯤꯡꯂꯛꯈꯤꯅꯣ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗ꯭ꯔꯤꯕ ꯅꯪꯅ ꯑꯝꯇ ꯈꯪꯕꯤꯔꯣꯏꯌꯦ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯂꯕ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯁꯦ ꯇꯥꯅꯤꯡꯗꯦꯍꯦ ꯀꯔꯤ ꯁꯩꯔꯦꯡꯅꯣ ꯑꯩꯁꯨ ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯒ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝ ꯂꯩ ꯀꯩ ꯊꯤꯒꯅꯤ ꯃꯥꯕꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯦꯛ ꯎꯅꯕ ꯃꯤꯀꯨꯞꯇ ꯍꯥꯏꯗꯣꯏꯅꯤ ꯂꯤꯒꯅꯤ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯁꯛ ꯑꯁ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯗ ꯗꯣꯁꯤꯂꯥꯅ ꯐꯦꯠ ꯇꯧꯅ ꯇꯔꯪ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ ꯔꯦꯕꯦꯀꯥꯁꯨ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯂꯤ ꯀꯅꯥꯕꯨꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯅꯥꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯃꯁꯛ ꯐꯖꯩ ꯀꯥꯏ ꯍꯥꯏꯗꯨꯕꯣ ꯃꯥꯟꯕ꯭ꯔꯣ ꯅꯪꯅ ꯁꯩꯔꯦꯡ ꯊꯤꯕꯗꯨꯗ ꯑꯩꯁꯨ ꯊꯤꯔꯤꯅꯤ ꯃꯥꯟꯗ꯭ꯔꯣ ꯇꯥꯅꯤꯡꯗꯦ ꯑꯁꯦꯡꯕꯒ ꯃꯥꯜꯂꯨꯔꯦ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅꯒ ꯈꯜꯂꯝꯅꯤꯗꯤꯅꯦ ꯑꯩꯁꯨ ꯊꯥꯖꯗꯦꯕ ꯊꯥꯖꯔꯨꯅꯣ ꯑꯁꯦꯡꯕ ꯍꯥꯏꯔꯁꯨ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯀꯩꯅꯣꯝ ꯍꯧꯔꯒ ꯆꯥꯔꯨꯁꯤ ꯗꯨꯁꯤꯂꯥꯅ ꯐꯦꯠ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯔꯦꯕꯦꯀꯥꯗꯤ ꯗꯨꯁꯤꯂꯥꯕꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯊꯣꯏꯅꯨꯗꯣ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯁꯨ ꯋꯥ ꯉꯥꯡꯂꯤ ꯕꯨꯡꯉꯣ ꯆꯠꯊꯣꯛꯑꯝꯒꯅꯨꯀꯣ ꯗꯨꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯣ ꯃꯃꯥꯗꯣ ꯆꯤꯆꯦ ꯃꯅꯥꯛꯇꯁꯨ ꯌꯧꯔꯛꯇꯣꯏꯅꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯣ ꯑꯩ ꯇꯜꯂꯦ ꯍꯩ ꯀꯥꯔꯟ ꯉꯥꯡꯒꯅꯨ ꯃꯇꯝ ꯈꯔꯗꯤꯅꯦ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯃꯤ ꯂꯩꯇꯗꯅ ꯍꯥꯏꯔꯤꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯕ ꯃꯥ ꯑꯩ ꯇꯟꯗꯅꯕꯅꯦ ꯅꯁꯥꯒꯗꯣ ꯅꯥꯟꯅ ꯁꯝꯒꯗꯣ ꯁꯤꯠ ꯅꯥꯟꯅ ꯍꯥꯠꯇꯣꯛꯆꯨ ꯆꯠꯂꯨ ꯗꯨꯀꯥꯟꯗꯒ ꯑꯗꯨꯃꯥꯏꯅꯅꯦ ꯍꯥꯄꯨ ꯆꯨꯒꯩ ꯐꯝꯃꯝꯒꯅꯨꯀꯣ ꯑꯣꯁꯀꯥꯔ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯇꯤꯐꯦꯟꯗ ꯀꯣꯜ ꯇꯧꯔꯤ ꯑꯩꯈꯣꯏꯗ ꯗꯨꯀꯥꯟ ꯑꯝꯇ ꯐꯝꯃꯨ ꯂꯥꯎ ꯅꯪ ꯌꯥꯝ ꯐꯝꯖꯅꯤꯡꯗꯥꯏꯅꯦ ꯂꯥꯎ ꯁꯠ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯅꯨꯅ ꯑꯣꯁꯀꯥꯔꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯅꯥꯗꯅꯣꯅꯦꯍꯦ ꯅꯥꯎꯕꯗꯅꯤ ꯃꯤꯁꯨ ꯌꯨꯝ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ ꯄꯪꯌꯦꯠ ꯌꯦꯠꯄꯤꯔꯨꯅꯨ ꯀꯩꯗꯧꯒꯦ ꯑꯣꯁꯀꯥꯔ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯃꯃꯥ ꯊꯣꯏꯅꯨꯁꯨ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁ꯭ꯇꯤꯐꯦꯟꯁꯨ ꯂꯥꯛꯇꯨꯅ ꯗꯨꯀꯥꯟ ꯐꯝꯃꯤꯟꯅꯔꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯣꯏꯕꯅꯤꯅ ꯃꯤꯗꯤ ꯀꯌꯥ ꯂꯥꯛꯇꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯨꯄꯤ ꯀꯥꯏꯅꯕ ꯀꯌꯥ ꯃꯥꯜꯂꯦ ꯐꯤꯕꯝ ꯑꯃ ꯀꯥꯏꯔꯦ ꯍꯥꯏꯋꯥꯅꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯁꯣꯛꯀꯤꯡ ꯑꯣꯏꯌꯦ ꯅꯁꯛꯇꯣ ꯎꯕꯗ ꯅꯊꯧꯔꯣ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗ ꯅꯨꯄꯤꯗꯨꯅ ꯏꯖꯠꯀ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕ ꯍꯥꯏꯋꯥꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯁꯨꯃꯥꯟꯖꯤꯜꯂꯛꯑꯦꯕꯣ ꯅꯁꯛꯇꯣ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯈꯪꯕ꯭ꯔꯣ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈ꯭ꯔꯒ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯅꯨꯒ ꯍꯥꯏꯔꯒ ꯌꯥꯝ ꯊꯤꯅꯒ ꯍꯥꯏꯕꯤꯔꯝꯂꯒ ꯆꯠꯈꯤꯕꯒꯤ ꯀꯞꯄꯒ ꯂꯩꯍꯧꯕꯒꯤ ꯁꯤꯟꯗꯣ
andu ya mali nangi phibam se Oscar da nok le tuna haina je hei bungo adu mai ga khara no de natradi ai di jajar harakani adu macha da hostel changringai da ante de uning ni da nungsi basu nate kamai haira una dorige masa da kok phongdo so ya de nangna tawriba ma phongdo pya di hawju phongdok lu bada ai bo yam la na laukhini nang rebe ga da sai ga nu ko hai de hai je de ko hayang mai mina han khraga chang na len ja hong ni haira kana du madu thamoi se bai tho ke dawi hai wa ne ado ma chat ni ngai da kainom ni pining kai pe ne khang de nang na tu da kip kam ta pi drai se pi ra su nang na pi dai maung si ka di ai ga mana dra ba do ado khalo se de lai ri ba phiro mayam se pulap khom ga pi khro oi ga da ba wa da amai ro da dress oina pi ko hai ba hostel lai ba da se na ba adu ura ga nang se kitang dang so ningsing na ba adu di si da gi phiro sing se phajamam da khanmina se e si dai pi doi ba chap mane kaino mingon dai le de paisa ne wa hai bhau de mama da hai do kena lai hau nu ga sar da na kanano lai hau na hai de lai hau nu khang dra hai se lai harau bala sak bai sai ni khang zelo Stephen do isai oina ga sak torak le pi ma lai hau nu lai hau bu yon ge chat ki ba lai hau de yo lam de mana pamba nu pa da khudol tauram le isai de lawyer do na wa ma khala ga tarak le adu ga chak manai nangi do mama na phirol yo lo lan thanu laga nupi de khudol dau thok ki doi do adu ni hai se ani da pulap nang minari matam khara haukri dosila hostel changna ba matam senak selak le mapa ga pochei awada palai ba shopping mall amada changnak lami mapa na shopping cart to yalla to na jetli dosila na ma gya pa ma pomba do cart to da hapjeli hand bana ya jubon he cha tombe nangi pochei hostel loi na pu ba ya ga tro loi na pu roi pa bung hoi lak da khara purak na bane adu oiradi ko na leira su yai dana isana pa ma le jabasina su phaida hoi loisina ba tawro ai dum ware senior ni babu adudi nang gari de leramako counter se queue yam sangi nang warani hoi adu haira ga dusela no thoke tawaga oning de kinu pa mana ijan sise nangi karta ge da hormale dusela di nupa duda munne yeng duna laikre hen ba noina nupa duda ki poto nokla duna lawri isese akhoi di khangau de dana yam na ngai re bungo nupa do suno phatarum naga thokre dusela suno pa do bo hatho hatho tanari dusela nupa do bo karam na kausi ke khangri ngahak tanaranga ipa pa khatna taping kawrakli da pariya nupa do haifet on thorakli adu bo magi maming na tabani na amuk ka so on thok tu na chetkri dusela muk so chen chalaga tanarakli am tangai ko nupa do mai on thorakla do na ai bro oi kai hai ga dusela nga hang kai hai ga da bano hai fam khangri nupa do na ngai na kaleng badu da dusela do let tong na hayakli da pari na draw nupa do nok fe tawraga khumlakli ai dinati adudi kana ai di dipakni yaraba ai chalage ko dusela wa ngang dana tumin le to na leiri nupa do de chamba minok amanok lamnaga adu mag chat khre